ꯑꯍꯥꯟꯕꯃꯛꯇꯗ ꯕ꯭ꯔꯤꯖꯤꯅꯦꯕ ꯈꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯑꯍꯥꯟꯕ ꯌꯦꯡꯕꯤꯕ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯟꯕꯤꯔꯝꯃꯨ, ꯅꯃꯥꯟꯅꯕ ꯑꯃꯗꯤ ꯅꯃꯥꯟꯅꯕꯤꯗ ꯁꯤꯌꯔꯁꯨ ꯇꯧꯁꯟꯕꯤꯔꯝꯃꯨ, ꯑꯗꯨꯒ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯕ ꯑꯃ, ꯄ꯭ꯔꯣꯅꯥꯎꯟꯁꯤꯌꯦꯁꯟ ꯁꯣꯏꯕ ꯇꯥꯔꯒꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯅꯕ ꯍꯥꯏꯅ ꯈꯪꯍꯟꯖꯔꯤ꯫ ꯗꯦꯟꯖꯔ ꯄ꯭ꯂꯦꯁ in the world. Number 1. Death Valley of California, US. ꯃꯁꯤꯒꯤ ꯗꯦꯖꯥꯔꯠ ꯑꯁꯤ ꯗꯦꯊ ꯚꯦꯂꯤ ꯍꯥꯏꯅ ꯀꯥꯂꯤꯐꯣꯔꯅꯤꯌꯥꯗ ꯈꯪꯅꯩ꯫ ꯃꯁꯤꯒꯤ ꯗꯦꯖꯥꯔꯠ ꯑꯁꯤ ꯍꯤꯁꯇ꯭ꯔꯤꯗ ꯔꯦꯀꯣꯔꯗ ꯂꯩꯕ ꯗꯦꯖꯥꯔꯠ ꯑꯃꯅꯤ꯫ ꯃꯥꯒꯤ ꯁꯥꯕꯒꯤ ꯆꯥꯡ 134-282 ꯁꯤ ꯂꯦꯚꯦꯜꯗꯒꯤ ꯅꯦꯝꯅ ꯂꯩ꯫ ꯗꯦꯖꯥꯔꯠ ꯑꯁꯤꯗ ꯏꯁꯤꯡ ꯎꯕ ꯐꯪꯗꯦ, ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯁ꯭ꯀꯦꯂꯦꯇꯟ ꯅꯠꯇꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯇꯦ꯫ Number 2. ꯃꯁꯤ ꯌꯥꯝꯅ ꯂꯨꯕ ꯂꯦꯛ ꯑꯃꯅꯤ, ꯑꯗꯨꯕꯨ ꯃꯍꯧꯁꯥꯅ ꯄꯤꯔꯝꯂꯕ ꯃꯍꯥꯛꯀꯤ ꯉꯛꯂꯕ ꯑꯣꯇꯣꯃꯦꯇꯤꯀꯦꯜꯂꯤ ꯚꯣꯜꯀꯦꯅꯣ ꯑꯉꯛꯄꯅꯤ꯫ ꯅꯣꯔꯊꯋꯦꯁ ꯀꯦꯃꯦꯔꯨꯟꯗ ꯂꯩꯕ ꯂꯦꯛ ꯑꯃꯅꯤ꯫ ꯃꯁꯤꯒꯤ ꯂꯦꯛ ꯑꯁꯤ ꯁꯤꯕꯒꯤ ꯄꯥꯎꯖꯦꯜ ꯄꯨꯕ ꯂꯦꯛ ꯑꯃꯅꯤ꯫ ꯃꯌꯥꯝꯅ ꯈꯜꯂꯝꯒꯗꯕ ꯑꯁꯤꯒꯤ ꯂꯦꯛ ꯑꯁꯤꯕꯨ ꯀꯃꯥꯏꯅꯒ ꯇꯧꯕꯖꯥꯠꯅꯣ? ꯂꯩꯅꯨꯡꯗꯒꯤ ꯄꯥꯏꯊꯣꯔꯛꯄ ꯀꯥꯔꯕꯣꯅꯤꯛ ꯑꯦꯁꯤꯗ ꯑꯗꯨꯅ ꯏꯁꯤꯡ ꯑꯗꯨꯗ ꯄꯨꯟꯁꯤꯟꯈꯤꯗꯨꯅ ꯀꯤꯔꯕ ꯁꯛꯇꯝ ꯑꯁꯤ ꯑꯣꯏꯍꯜꯂꯤ꯫ Number 3. ꯂꯪꯀꯥꯋꯤ꯫ ꯃꯍꯥꯛꯀꯤ ꯑꯋꯥꯡꯕ ꯑꯁꯤ 320 ꯐꯤꯠ ꯋꯥꯡꯏ꯫ ꯃꯍꯥꯛ ꯑꯁꯤ ꯁꯤ ꯂꯦꯚꯦꯜꯗꯒꯤ 2000 ꯐꯤꯠ ꯋꯥꯡꯏ꯫ ꯃꯁꯤꯒꯤ ꯕ꯭ꯔꯤꯖ ꯑꯁꯤ ꯁꯥꯕꯗ ꯍꯦꯂꯤꯀꯣꯞꯇꯔ ꯀꯌꯥꯅ ꯁꯥꯏ꯫ ꯋꯥꯎ! Number 4. ꯏꯇꯣꯡ ꯇꯣꯉꯥꯟꯅ ꯁꯥꯕ ꯋꯥꯔꯜꯗ ꯑꯈꯟꯅꯅ ꯑꯦꯛꯁꯄꯔꯠ ꯀꯌꯥꯅ ꯃꯁꯤ ꯆꯥꯏꯅꯥꯒꯤ ꯑꯔꯨꯕ ꯂꯝꯕꯤ ꯑꯃꯅꯤ꯫ ꯌꯦꯛꯁꯤ ꯑꯦꯛꯁꯄ꯭ꯔꯦꯁꯋꯦ꯫ ꯃꯍꯥꯛꯀꯤ ꯑꯁꯥꯡꯕꯒꯤ ꯆꯥꯡ 127 ꯃꯥꯏꯜꯁ꯫ ꯍꯥꯏꯋꯦ ꯑꯁꯤꯅ ꯐꯥꯎꯔꯒ ꯆꯠꯄꯒꯤ ꯂꯝ ꯌꯥꯑꯥꯟ, ꯁꯤꯆꯨꯋꯥꯟ ꯑꯃꯗꯤ ꯁꯤꯆꯨꯋꯥꯟ꯫ $3 ꯕꯤꯂꯤꯌꯟ ꯆꯪꯅ ꯁꯥꯈꯤ꯫ ꯆꯍꯤ 5 ꯁꯨꯔꯦ ꯁꯥꯕ ꯂꯣꯏꯈꯤꯕ꯫ ꯑꯉꯝꯕ ꯁꯔꯨꯛꯇ ꯁꯥꯕ ꯑꯣꯏꯕꯅꯤꯅ ꯏꯟꯖꯤꯅꯤꯌꯔꯈꯩꯗ ꯆꯦꯂꯦꯟꯖ ꯑꯣꯏꯈꯤ꯫ ꯑꯦꯟꯚꯥꯏꯔꯟꯃꯦꯟꯠ ꯑꯃꯗꯤ ꯖꯤꯑꯣꯂꯣꯖꯤꯀꯦꯜꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯁꯤꯒꯤ ꯈꯨꯠꯁꯥ ꯑꯁꯤ ꯃꯣꯏꯅ ꯈꯟꯈꯤ꯫ ꯑꯗꯨꯒ ꯑꯆꯧꯕ ꯆꯦꯂꯦꯟꯖ ꯑꯃ ꯑꯃꯨꯛ ꯂꯥꯛꯈꯤ, ꯃꯔꯝꯗꯤ ꯃꯍꯧꯁꯥꯅ ꯂꯩꯔꯝꯕ ꯑꯁꯤ ꯁꯣꯛꯇꯕ ꯍꯥꯏꯕꯁꯤꯅꯤ꯫ ꯇꯣꯞ ꯇꯣꯞꯄ ꯈꯨꯠꯁꯦꯝ ꯑꯃ ꯑꯣꯏꯈꯤ꯫ ꯑꯦꯛꯁꯄ꯭ꯔꯦꯁꯋꯦ ꯑꯁꯤ ꯇꯅꯦꯜ ꯀꯌꯥ ꯐꯥꯎꯗꯨꯅ ꯆꯦꯜꯂꯤ꯫ ꯃꯍꯧꯁꯥ ꯀꯟꯕ ꯍꯥꯏꯕꯁꯤꯅ ꯑꯦꯛꯁꯄ꯭ꯔꯦꯁꯋꯦ ꯑꯁꯤꯒꯤ ꯃꯔꯨꯑꯣꯏꯕ ꯄꯥꯟꯗꯝ ꯑꯣꯏꯔꯤ꯫ ꯀꯔꯤꯒꯨꯝꯕ ꯑꯦꯛꯁꯄ꯭ꯔꯦꯁꯋꯦ ꯑꯁꯤꯗ ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯄ ꯇꯥꯔꯒꯗꯤ ꯈꯜꯂꯣꯗꯅ, ꯌꯦꯠꯂꯣꯝ ꯃꯥꯏꯔꯣꯝ ꯂꯣꯛꯈꯥ ꯉꯥꯛꯇꯅꯤ꯫ Number 5. ꯃꯁꯤꯒꯤ ꯏꯂꯤꯚꯦꯇꯔ ꯑꯁꯤ ꯋꯥꯔꯜꯗ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯕ ꯏꯂꯤꯚꯦꯇꯔ ꯑꯃꯅꯤ꯫ ꯃꯁꯤꯒꯤ ꯏꯂꯤꯚꯦꯇꯔ ꯑꯁꯤ ꯁꯤꯐꯝ ꯑꯃꯅꯤ ꯍꯥꯏꯕ ꯌꯥꯏ꯫ ꯃꯁꯤꯒꯤ ꯏꯂꯤꯚꯦꯇꯔ ꯑꯁꯤ ꯂꯦꯞꯄ ꯅꯥꯏꯗꯅ ꯑꯗꯨꯝ ꯆꯦꯜꯂꯒ ꯂꯩ꯫ ꯏꯂꯤꯚꯦꯇꯔ ꯑꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯂꯨꯕ ꯑꯃ, ꯊꯣꯡ ꯄꯥꯟꯗꯦ꯫ ꯏꯂꯤꯚꯦꯇꯔ ꯑꯁꯤꯗ ꯈꯤꯇꯪ ꯁꯣꯏꯔꯕ ꯑꯗꯨꯝ ꯂꯣꯏꯔꯦ꯫ Number 6. ꯃꯁꯤ ꯌꯥꯝꯅ ꯏꯪꯕ ꯃꯐꯝꯅꯤ꯫ ꯊꯣꯡ ꯍꯥꯡꯗꯣꯛꯄ ꯃꯇꯝꯗ ꯑꯏꯪꯕ ꯅꯨꯡꯁꯤꯠ ꯑꯁꯤ ꯀꯌꯥꯝ ꯏꯪꯉꯤ ꯍꯥꯏꯕ ꯃꯇꯝꯗ -50°C ꯐꯥꯎꯕ ꯏꯪꯉꯤ꯫ ꯀꯌꯥꯃꯨꯛ ꯏꯪꯉꯤ ꯍꯥꯏꯕꯁꯤ ꯌꯦꯡꯁꯤ꯫ ꯃꯐꯝꯁꯤꯗ ꯁꯥ ꯐꯥꯎꯕ ꯏꯪꯕ ꯈꯥꯡꯕ ꯉꯝꯗꯦ꯫ ꯃꯐꯝ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯏꯪꯉꯤ, ꯌꯨꯝꯒꯤ ꯃꯄꯥꯟꯗ ꯄꯣꯠꯆꯩ ꯑꯃꯐꯥꯎ ꯊꯝꯕ ꯌꯥꯗꯦ꯫ ꯃꯁꯤꯒꯤ ꯂꯝ ꯑꯁꯤ ꯋꯥꯔꯜꯗ ꯗꯦꯟꯖꯔꯒꯤ ꯃꯅꯨꯡ ꯆꯜꯂꯤ꯫ ꯃꯐꯝ ꯑꯁꯤꯗ ꯑꯣꯏꯔꯤꯕ ꯐꯤꯚꯝꯅꯤ ꯑꯁꯤ ꯎꯔꯤꯕ ꯑꯁꯤ ꯁꯥ ꯈꯨꯗꯤꯡꯃꯛꯇ ꯇꯣꯏꯅ ꯊꯣꯛꯄ ꯊꯧꯗꯣꯛꯅꯤ꯫ ꯑꯁꯤꯗ ꯎꯔꯤꯕ ꯑꯁꯤꯁꯨ ꯃꯐꯝ ꯑꯁꯤꯗ ꯇꯣꯏꯅ ꯎꯕ ꯊꯧꯗꯣꯛ ꯑꯃꯅꯤ꯫ ꯃꯁꯤꯒꯨꯝꯕ ꯊꯧꯗꯣꯛ ꯑꯁꯤꯗꯤ ꯑꯔꯥꯏꯕꯅꯤ, ꯇꯣꯏꯅ ꯑꯗꯨꯝ ꯎꯔꯒ ꯂꯩꯔꯕ ꯊꯧꯗꯣꯛ ꯑꯃꯅꯤ꯫ ꯃꯐꯝ ꯑꯁꯤꯗ ꯖꯤꯕ ꯄꯥꯟꯕ ꯀꯌꯥꯝ ꯁꯤꯔꯝꯒꯅꯤ ꯍꯥꯏꯅ ꯈꯟꯕꯤꯒꯦ? ꯎꯔꯤꯕ ꯑꯁꯤ ꯉꯥꯏꯍꯥꯛ ꯌꯦꯡꯕꯤꯌꯨ꯫ ꯑꯦꯌꯔꯄꯣꯔꯠ ꯑꯁꯤꯗꯗꯤ ꯎꯟ ꯀꯌꯥ ꯎꯗꯦ, ꯅꯣꯡꯃꯗ ꯎꯟ 3-4ꯔꯛ ꯁꯦꯡꯇꯣꯛꯏ ꯍꯥꯏꯔꯤ꯫ ꯃꯐꯝ ꯑꯁꯤꯗꯗꯤ ꯀꯝꯗꯧꯗꯣꯔꯤꯕ? Number 7. ꯃꯁꯤ ꯆꯤꯅꯥꯗ ꯂꯩꯕ ꯗ꯭ꯔꯤꯂꯤꯡ ꯍꯥꯏꯋꯦ ꯑꯃꯅꯤ꯫ ꯃꯁꯤꯒꯤ ꯍꯥꯏꯋꯦ ꯑꯁꯤ $100 ꯆꯪꯅ ꯁꯥꯏ꯫ Tian Long Mountain Highway꯫ ꯃꯍꯥꯛꯀꯤ ꯂꯩꯐꯝꯅ ꯁꯦꯡꯁꯤ ꯄ꯭ꯔꯣꯚꯤꯟꯁ꯫ ꯃꯁꯤꯒꯤ ꯂꯝꯕꯤ ꯑꯁꯤ 30 ꯀꯤꯂꯣꯃꯤꯇꯔ ꯁꯥꯡꯏ꯫ ꯃꯁꯤꯒꯤ ꯍꯥꯏꯋꯦ ꯑꯁꯤ ꯃꯊꯣꯟ 3 ꯂꯩ꯫ ꯃꯁꯤꯒꯤ ꯍꯥꯏꯋꯦ ꯑꯁꯤ ꯆꯤꯡꯒꯤ ꯃꯊꯛꯇ 350 ꯃꯤꯇꯔ ꯀꯥꯏ꯫ ꯃꯐꯝ ꯑꯁꯤꯗ ꯁꯣꯏꯕ ꯍꯥꯏꯒꯗ꯭ꯔꯥ, ꯑꯦꯛꯁꯤꯗꯦꯟꯠ ꯊꯣꯛꯑꯕ ꯍꯤꯡꯕ ꯀꯥꯏꯗꯨꯗꯤ ꯇꯥꯡꯅ ꯊꯣꯛꯀꯅꯤ꯫ ꯃꯁꯤꯒꯤ ꯍꯥꯏꯋꯦ ꯑꯁꯤ ꯁꯦꯝꯕ ꯂꯣꯏꯕꯗ 5 months ꯆꯪꯏ꯫ ꯃꯁꯤꯒꯤ ꯍꯥꯏꯋꯦ ꯑꯁꯤ ꯒꯥꯔꯤ ꯊꯧꯔꯤꯕ ꯃꯤ ꯈꯨꯗꯤꯡꯃꯛꯇ ꯀꯤꯍꯟꯕ ꯍꯥꯏꯋꯦ ꯑꯃꯅꯤ꯫ ꯍꯥꯏꯋꯦ ꯑꯁꯤꯗ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯒꯥꯔꯤ ꯇꯞꯅ ꯊꯧꯅꯩ꯫ ꯃꯁꯤꯒꯤ ꯃꯊꯣꯟ 3 ꯂꯩꯕ ꯍꯥꯏꯋꯦ ꯑꯁꯤꯗ ꯁꯥꯕꯗ ꯆꯪꯕ ꯁ꯭ꯇꯤꯜ ꯑꯗꯨꯗꯤ 7,000 ꯇꯟ ꯁ꯭ꯇꯤꯜ ꯆꯪꯏ꯫ Number 8. ꯃꯁꯤꯒꯤ ꯑꯦꯂꯤꯚꯦꯇꯔ ꯑꯁꯤ ꯆꯥꯏꯅꯥꯒꯤ ꯇꯤꯌꯥꯟꯃꯦꯟ ꯃꯥꯎꯟꯇꯦꯟꯗ ꯂꯩ꯫
ꯃꯄꯥꯟꯗ ꯂꯩꯕ ꯈ꯭ꯋꯥꯏꯗꯒꯤ ꯋꯥꯡꯕ ꯏꯂꯤꯚꯦꯇꯔ ꯑꯃꯅꯤ꯫ ꯆꯤꯡ ꯑꯁꯤꯒꯤ ꯃꯇꯣꯜ ꯌꯧꯅ ꯈꯣꯡꯅ ꯆꯠꯄꯗ 3 ꯑꯋꯥꯔꯁꯃꯨꯛ ꯆꯪꯒꯅꯤ ꯍꯥꯏꯔꯤ꯫ ꯆꯤꯅꯥꯅ ꯆꯥꯎꯈꯠꯂꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯈꯣꯡꯅ ꯆꯠꯄꯗ ꯄꯨꯡ 3 ꯆꯪꯂꯝꯕ ꯑꯗꯨ 88 ꯁꯦꯀꯦꯟꯗ ꯆꯠꯄ ꯉꯝꯈ꯭ꯔꯦ꯫ ꯅꯝꯕꯔ 9. ꯃꯁꯤ ꯈꯨꯗꯣꯡꯊꯤꯕ ꯃꯐꯝ ꯑꯃꯅꯤ꯫ ꯃꯐꯝ ꯑꯁꯤꯗ ꯆꯪꯕ ꯊꯤꯡꯏ꯫ ꯃꯐꯝ ꯑꯁꯤꯒꯤ ꯚꯣꯜꯀꯦꯅꯣ ꯑꯁꯤꯒꯤ ꯃꯃꯤꯡ ꯍꯋꯥꯏꯋꯤ ꯅꯦꯁꯅꯦꯜ ꯄꯥꯔꯛ ꯀꯧꯏ꯫ ꯃꯁꯤꯗ ꯊꯤꯖꯤꯟꯕ ꯆꯠꯈ꯭ꯔꯒ ꯍꯜꯂꯛꯈꯤꯗꯕꯅ ꯀꯣꯡꯒꯥꯏ ꯑꯃꯅꯤ꯫ ꯃꯁꯤꯒꯤ ꯃꯐꯝ ꯑꯁꯤꯗ ꯃꯤ ꯑꯃ ꯍꯦꯛꯇꯅ ꯆꯪꯕ ꯌꯥꯗꯦ꯫ ꯃꯔꯝꯗꯤ ꯏꯈꯪ ꯈꯪꯍꯧꯗꯅ ꯒ꯭ꯌꯥꯁ ꯑꯁꯤ ꯊꯣꯛꯂꯛꯄ ꯃꯔꯝꯅ ꯃꯁꯤꯒꯤ ꯒ꯭ꯌꯥꯁ ꯑꯁꯤ ꯂꯪꯁꯇ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁꯣꯛꯍꯜꯂꯤ꯫ ꯃꯁꯤꯒꯤ ꯒ꯭ꯌꯥꯁ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯄꯣꯏꯖꯅꯁ ꯑꯣꯏ꯫ ꯃꯐꯝ ꯑꯁꯤ ꯔꯦꯁꯇ꯭ꯔꯤꯛꯇꯦꯗ ꯑꯦꯔꯤꯌꯥꯅꯤ ꯍꯥꯏꯅ ꯂꯥꯎꯊꯣꯛꯏꯕꯅꯤ꯫ ꯅꯝꯕꯔ 10. ꯃꯁꯤꯗ ꯁꯤꯈꯤꯕ ꯃꯤꯒꯤ ꯃꯁꯤꯡ 9ꯃꯨꯛ ꯁꯨꯔꯦ꯫ ꯃꯁꯤꯒꯤ ꯒꯨꯍꯥ ꯑꯁꯤꯒꯤ ꯃꯃꯤꯡ ꯖꯦꯛ ꯏꯁ ꯋꯦꯜ ꯍꯥꯏꯅ ꯀꯧꯏ꯫ ꯂꯝ ꯀꯣꯏꯕ ꯂꯥꯛꯅꯩ ꯃꯐꯝ ꯑꯁꯤꯗ꯫ ꯃꯁꯤꯒꯤ ꯃꯅꯨꯡ ꯑꯁꯤ ꯌꯥꯝꯅ ꯃꯝꯃꯤ ꯑꯗꯨꯅ ꯑꯀꯤꯕ ꯑꯃ ꯑꯣꯏ꯫ ꯃꯐꯝ ꯑꯁꯤ ꯂꯩꯃꯥꯏꯗꯒꯤ 18 ꯐꯤꯠ ꯂꯨꯏ꯫ ꯃꯁꯤꯒꯤ ꯒꯨꯍꯥ ꯑꯁꯤꯗ ꯆꯦꯝꯕꯔ 4 ꯁꯨꯕ ꯑꯁꯤꯅꯤ ꯈ꯭ꯋꯥꯏꯗꯒꯤ ꯖꯥꯊꯤꯔꯤꯕ ꯑꯁꯤ꯫ ꯈꯨꯗꯣꯡꯊꯤꯕ ꯃꯐꯝ 10 ꯑꯁꯤꯕꯨ ꯂꯣꯏꯕꯐꯥꯎ ꯌꯦꯡꯕꯤꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ꯫ ꯑꯁꯤꯒꯨꯝꯕ ꯅꯨꯡꯉꯥꯏꯔꯕ ꯚꯤꯗꯤꯑꯣ ꯀꯌꯥ ꯃꯊꯪꯗꯁꯨ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ꯫ ꯉꯁꯤꯒꯤꯗꯤ ꯀꯥꯏꯅꯅꯕ ꯌꯥꯊꯪ ꯅꯤꯖꯔꯤ꯫